ꯃꯔꯥꯒꯁꯦ ꯑꯝꯇ ꯃꯥꯡꯍꯟꯗꯦ ꯃꯌꯥꯝ ꯃꯔꯥꯒꯁꯦ ꯐꯖꯅ ꯆꯥꯝꯃꯕꯅꯤꯀꯣ ꯐꯗꯤꯒꯣꯝꯁꯤꯁꯨ ꯑꯩꯈꯣꯏꯗ ꯍꯧꯕ ꯅꯠꯇꯦ ꯃꯤꯅ ꯄꯤꯖꯔꯛꯄꯅꯦꯕꯀꯣ ꯂꯥꯗ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯍꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯖꯦꯔꯨꯝ ꯊꯣꯡꯕꯅꯦꯕꯀꯣ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯆꯥꯗꯕꯁꯦ ꯑꯩꯁꯦ ꯌꯥꯝꯇꯥꯗ ꯆꯥꯅꯤꯡꯉꯨꯔꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯆꯥꯔꯕꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯌꯦꯔꯨꯝꯒꯤ ꯒ꯭ꯔꯦꯚꯤ ꯂꯩꯔꯦꯀꯣ ꯃꯍꯤꯗꯣ ꯑꯗꯨꯒ ꯁꯤꯒꯅ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯑꯗꯣ ꯁꯤꯒꯅ ꯁꯤ ꯈꯔ ꯍꯤꯟꯖꯥꯡ ꯊꯤꯗꯣꯛꯈ꯭ꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯩ ꯐꯥꯕ ꯃꯨꯛꯀ ꯉꯥꯅꯤꯀꯣ ꯑꯗꯨ ꯑꯉꯧꯕ ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯊꯝꯃꯦꯜꯒꯤ ꯂꯧꯔꯝꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯅꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯇꯣꯏꯅꯦꯕꯀꯣ ꯍꯋꯥꯏꯖꯥꯔ ꯃꯦꯠꯂꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯤꯅ ꯀꯣꯠꯅ ꯆꯥꯔꯒꯦꯕꯀꯣ ꯌꯥꯝ ꯈꯨꯠ ꯁꯥꯒꯠ ꯂꯣꯏ ꯍꯥꯝꯗꯣꯛꯂꯛꯑꯕꯅꯦ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯃꯦꯠꯂꯒꯦ ꯑꯩ ꯇꯣꯉꯥꯟꯗꯤ ꯍꯥꯞꯆꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯗ ꯇꯣꯉꯥꯟ ꯍꯥꯞꯄꯁꯦ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔꯇ ꯃꯦꯠꯂꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯗ ꯑꯣꯏꯅ ꯆꯥꯔꯦ ꯂꯥꯗ ꯆꯥꯗꯕ ꯁꯨꯃꯥꯏꯅ ꯆꯥꯗꯕꯁꯦ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯅꯝꯕꯀꯣ ꯊꯧꯔꯝꯒꯨꯝꯕ ꯊꯣꯛꯄꯗꯁꯨ ꯂꯥꯁꯦ ꯑꯗꯨꯝ ꯊꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯉꯁꯤꯁꯦ ꯈꯪꯆꯥ ꯆꯥꯅꯔꯨꯔꯦꯕꯀꯣ ꯂꯥꯗ ꯑꯗꯨꯅ ꯆꯥꯒꯦ ꯇꯧꯔꯕꯅꯤꯀꯣ ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝꯁꯦ ꯁꯤ ꯈꯥꯃꯦꯟ ꯑꯉꯧꯕꯗꯨꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯁꯦꯀꯣ ꯘꯤ ꯃꯣꯔꯣꯛꯀ ꯃꯦꯠꯂꯝꯃꯦꯀꯣ ꯌꯥꯝ ꯍꯥꯎꯋꯦ
ꯍꯣꯏ 이 마라가지 좀 망한다면 마라가지 ꯐꯖꯅ ꯆꯥꯝꯃꯕꯅꯤꯀꯣ ꯐꯗꯤꯒꯣꯝꯁꯨ ꯑꯩꯈꯣꯏꯗꯤ ꯍꯧꯕ ꯅꯠꯇꯦ ꯃꯤꯅ ꯄꯤꯖꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯂꯥꯗ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯍꯥꯎ ꯑꯃꯅꯤ For the last bit. ꯊꯥꯒꯦ ꯑꯗꯨ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯀꯔꯤꯝꯇ ꯂꯦꯝꯍꯟꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯆꯥꯛ ꯂꯦꯝꯕꯁꯦ ꯀꯌꯥ ꯑꯩꯁꯨ ꯍꯩꯅꯗꯦꯀꯣ ꯑꯗꯨꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯑꯩꯅ ꯉꯝꯕꯒꯤ ꯀꯩꯅꯣꯗ ꯄꯨꯊꯣꯔꯛꯄꯅꯤꯅ ꯑꯗꯣ ꯃꯊꯪꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ